Dear Manipur YouTube channel suweng bir mayam pum nang puam buka na taram luxury han badam na marui pa pawam update tamjage kuki nupising drama meitei gi misang sangi haiduna AR tantre Morehda Leiba Commando Singda Port Yollamlabadi Cheirak pigani volunteer Morehda posting ta aduna Leiba Manipuri Commando personnel sing asida mafam adugi dukan pham liba miyo sing pot chai chana thakna bising na sing bu Yolamba thokna pati akpa Cheirak pigani haina village volunteer Technopol district na phongdoragli village volunteer Technopol district Eastern Zone gi information and publicity department na thadora posero amana hai haukiba thakara asida Morehda oirakli film asida pumnamang na section ba mathau tai mafam asida posting ta aduna Leiba state force sing da pot chai supply tobugi matang da wathok kaya oiduna lagli asiguma wathok sing asi matung da mukhanna thokan dana ba amadi kuki masel gi marakta nungai na dana ba leitana ba hena section tharang lokhat pa mathau tare maram asna lagli February ahum dagi hauraga Morehda gi evening bazaar area da leiriba dukan sing asi Morehda gi state force lobdok tre fawa thonglon gadabani kariguma dukan pham liba miyo sing na trang lanai miyo sing na state force sing na chan thakna polom sing piram bathok labadi akpa Cheirak pigani haukiba sayol khara asida Morehda mahiloi sing mai thakiba pochai kaya lutaukiba ki thodok kaya leikre masina miyam gi lanthum da mangata thokan badana tana miyam mafam adu da leibada khudongsa taba mayoknare maram asina tung koina pamda thodok sing thoktana bagi damakta makhata bu order ama thoktre fawbadi dukan sing thonglon tana lebiu masina puruk masel marakta pamda ba thokaning da thodok sing thorak kadabagi ngakthok pangamgari village volunteer sing na lokhalak liba khongthang asida miyam na sogat piu masina tung koina Morehda tangdu leita ba purakaduribani haina serol asina makhata tari nakal amorom da Morehda liripa Assam Rifle sing asi state force ki misang sangi haibagi damakta Morehda gi Assam Rifle sing hanbikro haiduna kuki nupi sing nangasi dagi Morehda khongjing chengsin ba hokre amorom da Delhi da best tawba kuki gi tongan ba organization sing gi mihut sing New Delhi da leiba Press Club of India da pawgi mifam pangthok tano Morehda posting tariba Assam Rifles ki officer Rahul Jain amasung cycle area ki officer Akash oinam bu sindokpina ba home minister de pukning singsin krem pawgi mifam adu wangang latuna kuki mihut amana hai irang ase hek thokraba matung de union home minister Amit Shah ga wari sanana ba kayarak hanna hot nakre adumak kudong sa phangdan leiri maram asina tangai fatana miyam gi aning ba pamba adu media gi kuthang da phongdorak pani Manipur da mathau tori ba Assam Rifles pumnamak ta pen daba leibadi nate adumakpu akhanaba officer ani kakti KUKISINGI mayokta atamnang misang mikhai naiba thong sathare makhoi gi manung da Morehda hosik posting tariba officer Rahul Jain amasung cycle area da tariba Akash oinam ni hairi pawgi mifam adu da wangang raduna Kuki People's Alliance ke general secretary WL Hangsing ne hai irang asi hek loirakpada gi misang mikhai naidaba security posting thambina akan ba mongda taksin duna lakhipani adu bu mafam khare thabuk to onthok pidre masigi muhurta officer sing asina meitei militants sing gi mateng pangduna KUKISINGI bathakta attack ta holle haina su Mary Grace Kobi nupi amana maran sirakli mahakna makhata na hai Morehda gi state force lauthok khinabagi wafam irang asi hek horokpa saruk tagi home minister Amit Shah da taksin duna lakibani adubu hojik fawba thabuk amata paikhat pidana leiri masida sunatana state asida paliba lenga kasi militant group amagi makhada chalaiba lenga oire maram asina lenga kasigi mathakta khudakta center oina mideng sangbiu adugo mathangi update asna kukina meitei ama mangak lelaga hatkibagi video viral Nazret ki halakhidraba nebi ki haksang polang police na phangkhre Kaugrok ta meitei khurngak pa ani kuki militant sing na tamchina hatkibagi iroilana kuki militant sing na meitei sing da sawhana pa mi mangak laga hatkibagi thadorok video viral ama police na imong manunggi miyo singaloina na khungul liba da sugnu gi Nazret khulda sangkhibadagi halakhidraba ngangom nebi gi thawai yaudra baksang polang ngasi police na mafam adwai dagi phangbangam khre thajaba ya mafam dagi phangba pawn hai Manipur kanglup ki irang thokraba matung me kunipan da kuki militant sing na serau khulda nongmai kapsin dona landa sin dona meitei singi yum mai thaki amasung miyo kaya ama nongmai na kaptuna halam ki miyam gi thawai kannabagi damakta mamanaba singaloina na sugnu mandop laikai da ngangom nebi sahi kun UKLF ki kem leiriba Nazret khulda sangkhibani matam sangna kuki kurai pai sing na Nazret khulda lengtana leiraga meitei singda makhal makha kya gi attack torakhi maduna maram oiraga Manipuri police ki commando gi personnel sing amasung meitei khungak pasing sing bungam khide akan balan pham kaya maram soknar batung da meitei khungak pasing na Nazret kem amasung KUKISINGI khul tumna mai thaki tawbota di khul adu da sangkhiba khungak panha kaya ama halakhide makhoi gi manung da ngangom nebi su yauri bani matam sangna mayum da halakhidraba maram na imung manungi miyoi sing na di nebi KUKISING na hat nakhre haiba loboga loina na mathau mangam fawo pangthokrabani asumna imung manunggi mipum khutimuna thodok adu thamoi nungda phumbangna na leiringi sarakta mi mangak kaklaga hatpagi video ama social media da viral oiraki sekna sabi yum amagi mamang oiramna makutta thang ama paiba mamai khumba kuki militant amana meitei na khoi kamdaugi yengu haina lawbaga loina wakhal tadana leiriba nebi gi mangak sumda hanjin thang lenduna hatpagi video matek ama
अमखक ngarang miyamna uba phangnaki miyamna di video matek adu kokruk ta kuki militant singna landa duna meitai khungak pa ani hat ki padu oiraboi longnarami pawsin hai thang na mang adu da lendringai gi mamang amasung mangak samdalen padu da ngangum nebini haibagi sapsaba masak ulak padagi imung manung gi meyo singna khangbangam ki imung gi meyo singna nazrat khul gi saktam amasung social media da viral oirakhiba mi mangak samda thang na lelaga hat pagi mafam adu Kangbangam ki maduna maram oiraga imung manunggi miyosingna sugnu police station da si baksang thibina ba wakalaki hairi pawsina makata na hai kuki militant singna make adom gi sit nana takthokhrabani na police na mafam duda imung manunggi miyosinga maning tamna sangduna mi manga kaklaga hat ki mafam adugi khungul likhi tungda police tan singna ba ya mafam sing tawthoklagi yengbada si baksang polang ama phangbangam ki saru polang oina phangbada polam saramba firon sing adu ngangom nebini sidringai da set kiba firon sing amasung manglen matam da set kiba firol adu ga manaram khi maduna maram oiraga haksang adu nebini haiba khangbangam khi saru polang phangli mafam adu police na section na ngak sentuna thamlaga mobile forensic science ki team da pau pibadagi laktuna kupna yengsilaba matung saru polang adu laukhalaga postmortem gi damakta jenems ki mokta thamkhre hairim